Mayam bohan memaktada punsabi namna taramno uksari. Hana tagi hauna senen asta Pishachini ki seren episode kaya explain tawduno laksari ba asi. Ngasi ki Pishachini ki episode asina aroiba episode oigadawri bani. Pishachini ki episode asi 114 da lori. Hana mayamna episode 111 phawbadi yengbikre. Seren asi mayamna yamna pamba seren amani. Adubu episode asidi masina lori. Masida mayamna nungaiba nungaitaba kaya ama phawbigani. Aduga ngaibagi awaba kaya lairiba adusu fargani haina khansai. Aduna mayamgi mot comment da pibiram. Aduga Pishachini ki episode 1 dagi explain takbirakpa yauragadi comment da pibirau. Senen astadi Pishachini ki episode 1 dagi yaudabani. Aigi senen ama mangkiba aduda loina yaukri. Aduga senen adugi makha taba episode aduni senen astai thagasaragli base. Fare dudu mayam ngasigi aroiba episode 112 13 14 mayam da khudol tamjari. Aina pathupa matamda amadi wahi wata soikiba kaya lankiba kaya yaurabasu mayam na ngapiyo. Fare dudu mayam mobirom da mai onsilas mamangi episode ta pabitra yum thadok tuna thorok tuna rani ka punna lanthengna nabagi makhoi ani chatkiba adu phabo mayamna yengbikre masigi makha ta episode mayam da khudol tamjari. Hauji sinasta rani amadi pabitra wari sanaduna lanthengna nabagi chatkiba kaya asi haudong amana uraduna haudong asi susatkre. Somdana rokina yawalakpada pabitra asi leramdabadagi mahang hagolakle aduga pabitra bukauduna nahakarai de leibagi haina kauri. Somdana pabitra na karai duna salibase haina rani da hangi. Rani na ngahekta ngaiko nangi si bagi matamado yeroklani hari matamado da maiku kayama makoi ani tamna paisilakle aduga pabitra na pari bek asisu makhada takre aduga bek asisu mangkre rani su khanglami bek asda karigumba ama yawi haiba aduga pabitra na su khanglami bek asi rani na mangali bani haiba aduga makoi ani su sakre nakana madana rokina pabitra buthiri adu phangtre Rokina aigi thamo esi pakataba ngamte aigi thamo esina pikunaibu thadokuna chatkibadawna karigi phawribano masai oithokpa yade hari Hauji rani amadi pabitra Pishachini wahangi pakum phangba mafam asta lakle mafam asta rani na pabitra bu purakli bani pabitra na ingangang na koina yengduna leri mafam asta maiku kaya ama paiduna leri rani na aina nangi kudol adu puduna laklabani nahang na dibi gi dag yawba pabitra pamliba ado haina Pishachini lai asta hairaga Pishachini lai asta pabitra asi rani na kalami pabitra bu hanabagi Hauji maiku asta gi Pishachini lai asi thorakli Mamang da rani na mafam asta laktuna pabitra kamdong na har kani haibagi wahangi pakum thirubagi lai asina rani da karigi pigani haibada rani na karigi pamli pno haina Pishachini lai asta hangbada Pishachini lai asina matam laklaba kanda haige haina kiba asina maram oiraga rani na pabitra bu Pishachini lai asta sinari bani pabitra ti lai asi ubada angak pa haibada ori nakana madana rokina mama pada yum masta karisu tawduna lainabagi sem kip kaya ase loina mang takre aduga pikusu yum masta leibu uti tawri basibu karino haina hangi mamana karino hari basibu aikoina makol amata sutakite aduga sekhana masi pumba mana yengsin ki haikibani mangna kraide leikrabaki haina rokida hangi babli amadi manohor su mafam masta laktuna bidia su yum masta leiti hari masdagi makoi thirusi haina raga makoi chatkre Somdana Pishachini lai asina rani nangi parloi Pishachini oikre sakti yamna leiba haibadu ore sakti yamna leirabasu nangna nangi wasak asidi thugaitri aina pamba kudul su nahangna tambiri ai yamna pele hari rani na akoi ti mioi banate mioi bugumna wasak thugaite Pishach amana wasak khrabadi madu mapung phana pangthokani aina nangi kudul ado piba pamli basisu haujiti aina pire dana hari aduga rani na pabitra da ngapi gani laina sanbi nupi nang amadi ai puna lanthengna nabagi mafam isda lakli base nang ai lanthekna nabagi natti nang buhar pasu ai ki khud asina hat kadaba natti nang na sigadawri basidi Pishachini lai asigi makutani aduga aina bapu oiduna yengduna leigadawri bani hari aduga Pishachini lai asta mang ase nangi nakuta leirabani mahapu loisillo hari rani na sum haikipa asta pabitra asti angak pahabida ori mahakti rani ga lanthekna naba lakibani Pishachini lai asina pabitra da mafam astagi nang bukan jaba ngamnabagi lampi amata leite naksi nabagi sem saro hari aduga ngasai haudong ama yawkiba adusu mafam asta leiramli basi ulakli nakana madana sekha asi tumduna leri mangonda rani gi maikuna pankibana maram oiraga somnana masabu kauduna haudokli adubu sekha di haugalaktre rokina laigi sing puraktuna sekha ra kikseli maistagi sekha asi haugalakli aduga pakana rani haina masina soli rokina masida kaidorabagi hangli sekhana aina yum masi yengsenbada yum mase karisu tawduna leikibani aduga aina yum masi sange tawba matamda tunglomdagi aigi isada maikuna palaki Roki masai aingonda hana asumna kaya ama rani na taukrabani Rokina ise nangna yum masi yengnabagi thorakpada piku yum mistagi chatkiba uhobra sekana uhaude hari Rokina masina takpadi rani sangba ngamdanaba tawriba kaya ase mangna thugaiduna isebu mahangna magi control na thamba ngamliba sinati akoibu su mahangna attack tawba ngamgani aduga piku su aiga puna kara leminaramani aduga mag leramtre masina takpadi piku asi rani gi manakta chatkibani
Somdana Pisachini Lai asina Papitra Nangi Arubaki Matamla Haraga Masindagi Mai Kamduna Papitra ki Akwepta Sahali Rani na Papitra Pisachini Lai asidi Atom Singayam na Pamri Nang Musakrani Hari Papitra Magi Mukuta Pariba O Masi Yenglaga Wakalda Pisachini Lai na Ibusaki Baga in Om Sakti Sisinatuna Mabulu Singari O Masi Aina Rani Gidamak Pudno Lakipani Adubu Aina Labaktiba Toklabasu Pisachini Lai asiga Punasi Minagani Haina Kanzari Aduka Papitra na Pisachini Lai asda ay Isana Yare Haina Hari Hauji akoin uri bahudong astagi bidia on trople mahang na hudong on duna Papitra ki matung de inarakpo oramle aduga bidia Papitroy na manung de leriba mafam asta sangge tawpada magase sangbang ngamtre bidia na mafam asta kariguma sakti amadi leiraba male miyoiba na sangbang ngamdana bagi aina kamdong na Papitra babli gi mating pangani haina sonjari somdana manohor amadi babli roki hoi ki miada laktuna yum asta bidia thiba phangtre hari somnana mahaksu Papitra ki matung inaduna puna sakhraba jala Rokina nate pikuna rani da sangjekibada mahangna kaidong su bidyabu puduna saloi adubu bidyana rani amadi Papitra puna samina kiba ubadagi tomina makoigi matungda inakiba oiramba suyai somnana aduga wa amana rani na Papitra bu karigi puduna salibano kari pandam gidambak matambada Rokina mandrida rani ga lantingna kiba matamda rani gi makuta karigumba ayekba simbon ama laikibadu ningsinglagtuna mayamda rani gi makuta leriba ayekba simbon adu aina zumbi oringe rani gi masada laikidabani Mamana simbon adudi ama hekto oramba suai akoida khudong tiba tholiba asta kari maribu leina rangada ge haina hangi Rokina aina thajana haribasini simbon ase aina karaidano ma ukre hari somdana rani na Papitra sibagi sem sarabra haina noktuna karemna na hangi Papitra aina pangkiba asti ahung bamta laikiti aina sikiba amadi yum thadoktuna laklibasini aina wazakibadi agi family asi tekta kaidana leina bagini ai sirabasu yarabani adubu karigino asumna tawri basta ai bukana gumba amana aigi haksang manungdagi tawganu haina khambagum tawriba rani na siramdai asta kari phawbagi Papitra karaida laikhrabagi nangi thauna ado aidi nangi asi haksang ado yingbana ngai ngamdrabani harga nokbi matamatu da rani na heart ani ki heartbeat makon ani amukta ta tarakli makon asi taraga rani na kari makon asidi mafam asta miwe ani gi heartbeat karaida gi laklibano mafam asta di miwe basang mangamdabani mafam asta leribasiti Papitra khaktani aduga atopa amasina karaidagi oribazano aduga Pisachini Lai asina karigi Papitra bu mangona sinau hariba hairaga samamna na khali matamadu Pisachini Lai asi Papitra bu hana bagi lakpa horakli rani na Pisachini Lai asina karigi Papitra bu mangona sinau haibagi maramda aina hana dagi khanduna lakibani adubu hausti masigi pakum phangli haina khallaga Pisachini Lai asta rani na minute amta ngai ko hairang khamni aduga kariguma wa ama nangonda haiba pamli hari somnana Roki amdi seka Papitra gi mapugi larik adu cheri Rokina ngarang numidang pikuna magi mapugi larik adu pabada simbono do larik adu da yaukiba aina ukibani matam adu da aina masigi maramda kaisu khankite khangdung na basu hona kite adubu larik adu da yaukiba simbon adu di madugi simbon adu ni hari babli amadi manohor su larik adu thibada mating pangli adubu fangdri somnana ka asta photo khara su banglam le hari mangni photo sing asiti Papitra na puki baduni Rokina masidi pikugi hanagi photo sing aktani magi hanagi photo sing amadi magi mapugi larik ase magi di maduna loirabani aduna mahangna puna puduna satkibani Sakhana Roki nang ningsing libra larik adu da yaukiba simbon adugi matangda haina Rokida hangi Rokina karigumba amadi ikibani haraga ningsing laba honari aduga ningsing laga hairakli Pisachini Lai haina Rokina makatan hari simbon asi Pisachini Lai gi wasak lebda thamba simbon amani Mapana masina takpadi rani asi Pisachini Lai gi wasak ama leire natra Rokina mani asigum wasak asidi thawai katlaga fabangambani Pisachini leifamdadi asumna wasak naduna leibani maram masina rani amadi Pisachini Lai gi marakta piku puraknabagi wasalamgani aduna ni rani na piku bu pukri pase hari somdana Pisachini Lai asina rani da karigi khamni pano haina hangi rani na akoi ni gi yanaba thamki bagi matung ina aina Papitra bu nongona sinagani haiki adubu aina thabak ase tawri nangna pamni ba ase thungli aduna aigi wasak ase leitre haina bagi nangi simon ase mangalo hari mastagi Pisachini Lai asina magi posisina duna simon ase rani gi makutagi manghankri somdana Roki ase mamana phari Rokina ima aibu thadok piu ai aigi nungsibabu kan basataba yadabani mama ka mapagana Roki nangna satkadawri base karaidano Pisachini Lai gi maramda nangna karisu khangbasu nati na karaida thirugodawri bana hangli Rokina masigi pakum aingonda laite asumba lambi takpina bagi kanamta laite haina khallaga yenglakpada isor ki muti leri basi uri aduga mangonda kanikana siramdai da haram kiba karigumba khudong tiba nanglagadi tamoi sengna hanuman da kurumjau matamadu da nangi awaba ado kolak kini hai kiba kaya adu ningsing laglamni
somdana pisas ki lai asina Pavitra bu hana ba lak pa horkle aduga Pavitra na aidi taibang pan asi thadok tuna chatlani goodbye Rocky haina hairaga o masi makuna se na pairi patam adu rani asi makok tara putrok tuna masa asi saukhalak tuna pisas ki lai asida masindagi mai kam tuna pisas ki lai asi rani na hathokri aduga mahak asi amuk pithakri Pavitra na karigi aigi thawai asi bu kalibano haina rani da hangi rani na kari sukan ganu nang busi bhaibasti aigi kuda tarabani mafam asta aina lakpada khanki kari marangi pisas laina nang bu harpa pamle pano haina adubu nangona dibi gi sakti yawi ma pisas nang bu hana ba kaya honaki aduga ai amadi pisas laisu sakti yamna leiba hana dagi oribani mana nang bu kari gi harpa pamle pano haiba gi pakum aina ngahaki mamang da khangki kari gumba mahang nang bu hat khrapati ma aingon dagi hena sakti yamna laikhragani mahang nang bu hat pata natana nang na naupuri ba angang adasu mangkhrani hai wai asi tabada Pavitra asingangli mang frenin oirambasta mamangda mang mako ngaukiba kaya tawkibra du frenin oiba asina maram oiraga oiramle Pavitra na mabukta pairaga aigi sa hairaga kapli somdana Rocky asi soda kurumjari Rocky na hanumansida kuramjaduna ai Pavitra ki myada kamdawna chatkani haibadi khangde aduna hanumansi aingonda lambi takpiyo aigi ting pangbiu hairaga makut asi sakliba mai asi gi mathakta thamli matamadu hanumansina Rocky da sakti pirakli aduga Rocky na makut asi kutum tasilaga amuk tingthorakpadadi makubakta chema yauduna leiramle mamana Rocky da madubu karino hangi Rocky na hanumansida thakachari hari somdana rani na nangi angang aduna maram oiraga pisas lai asna nang amadi nangi nasabu punna harpa pamki aduga aingondagi hena sakti leba pami adubu masi aina pamdabadagi aingondagi sakti yamna leba oiragasu aina mabu hatki bisani pisas lokta kwaidagi sakti yamna leba sei rani khakta ngaihori hairaga nokli aduga Pavitra ta nangbu siba haiba sei aigi khuta tare Pavitra na madu oithoktabani nang naigi sada su sokpa ngamloi aina aigi nuksibagi khudol asisu nangna sohondana honagani hari somdana Rocky makoina leriba mfam asida shakala mathol sida yauri basiga samana mamana masibu karino hangni Rocky na pikubu mafam asida halhanna bagini aduna aikoi khudimak mafam asida leiduna isorbu kurumsi masita piku amadi bidya makoi ani mafam amadal hekta leirabasu makoi akoi ki nakta lakani rani na pikubu puraga satkrabasu masiki sakti asina pikubu mafam asida halhan mangamgani hari aduga mamana Rocky ta adudi Rocky haunaba taurasi kaidorabagi Rocky nang na adug yamna amuk pakalibaduna Rocky na maramdi pikuda kariguma posak ama pairaga leitaba yadabani posak ado mafam asiga mari leinaba posak oigadabani bablina adubu Pavitra na magi hanagi photo kaya amadi mapugi lari kaya ama pukridudi Rocky na aisu khangi anti adubu pikuda karamna haigani madu painabagi haujik thabak ase tawgadori kanana mongonda haigadori bano aikoi su khangbanati mongonda posak sing ado pairamni pairamu haiba haina hairi somdana Vidyana Pavitra ki mang ki babek amadi photo sing asi tadrun leremabasi kungatuna yengli nakana madana sekana Rocky da adubu paw phawna nabagi Vidyada haibadi yaidana mangna nasaki sakti kaya ama matam karagi mamangda haikrabaduni aduga nongma Vidyana ingonda asumna haikipani mangna khoidagi lamna leiragasu mangunda paw haiba yanabagi matangda hairaga paw phawna nabagi maramda mayamda hairi somdana Vidyana mafam asigi sakti na myuba sangba ngamdrabasu Pavitra babi aina nangbudi upay ama tawduna kangani haijari nakana madana rani asina masa asi saukhaloktu Pavitra da etek tawnaba tawri aduga hari nanga aiga lanthengnaga dawriba Pavitra na ai nanga lanthengnaga aduga nangbu hatuna ai hak mai pakani aigi isagi damak ai kaidanungdasu siraroi nangbu hatkani rani na sakti yamna leriba aibu hatka dawriba adubu laina sambi nupi nangondadi aibu khasikta oirabasu sonabagi thawna ado laitrapani Pavitra na aigi thawna adi myoiba nataba pisasni nangna kaisu khangba ngamloi aidi hanadagi hauna thawna leiba haibado oirebani oitholoi kayabu oithokpa ngamhangani maramdi aingonda mama amagi thawna ado yaukri mama amana masagi damak kari tawba ngami haibadudi nahakti kari sukhangloi hari somdana Rocky hoi Vidyada paw phawna nabagi tawri Rocky na hari Vidya akoi na hari base nahak tari bara haujik maru oiba thaba ama tawnabagi thawrangi masida nangna thaba ase fajana tawgadabani haina Rocky na Vidyada khudimak hari Rocky na hari ba kaya ase Vidyana su loina tarami aduga kari sukhanganu Rocky bia thaba ase aina soitana pangthokani hari Pavitra na magi dibi gi sakti asi sijanaduna rani da thang langlagli adubu rani na masindagi mai kamduna thang ase ngakthokli aduga nokli somdana Vidyana mafam asda myuba sangba ngamdrabasu sari sangba yaidana hairaga mang ase hongdong onthoklaga Vidya ase manungda sangkhri somdana Rocky ase sarkan asigi mayada lepnabagi chatpada masa ase saina fangle sekhana sejet asi parakli thabak asi tawbada kaugudur misak ado maya asda thorakani aduga masigi thabak tawriba misak ado side effect legani haina parakli somnana nangna tawriba aduna Pavitra bu kaisu tawdana ba natra Rocky na mahangna akhoi ki punsibu kanabagi thawai phawba kathokpa satpa ngamlaga
ꯑꯩꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯊꯕꯛ ꯑꯁꯤ ꯊꯨꯅ ꯇꯧꯔꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯤ ꯁꯣꯝꯗꯅ ꯕꯤꯗ꯭ꯌꯥ ꯑꯁꯤ ꯄꯕꯤꯇ꯭ꯔ ꯔꯥꯅꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯃꯤ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯤ ꯄꯕꯤꯇ꯭ꯔꯅ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯔꯥꯅꯤꯗ ꯌꯣꯠ ꯑꯃ ꯂꯪꯂꯛꯄꯗ ꯔꯥꯅꯤꯒꯤ ꯂꯨꯈꯝꯗ ꯌꯣꯠ ꯑꯁꯤꯅ ꯄꯥꯟꯗꯨꯅ ꯌꯨꯡꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤ ꯑꯁꯤ ꯆꯩꯅꯥ ꯐꯪꯂꯤ ꯑꯗꯨꯒ ꯌꯣꯠ ꯑꯁꯤ ꯔꯥꯅꯤꯅ ꯁꯛꯇꯣꯛꯂꯒ ꯂꯪꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯄꯕꯤꯇ꯭ꯔꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤ ꯄꯕꯤꯇ꯭ꯔ ꯑꯁꯤ ꯂꯩꯃꯥꯏꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯤ ꯄꯕꯤꯇ꯭ꯔ ꯑꯁꯤ ꯃꯕꯨꯛ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯔꯥꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯤꯕꯒꯤ ꯁꯦꯝ ꯁꯥꯔꯣ ꯄꯕꯤꯇ꯭ꯔ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯒ ꯄꯨꯟꯅ ꯍꯥꯏꯔꯒ ꯄꯕꯤꯇ꯭ꯔꯒꯤ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯄꯕꯤꯇ꯭ꯔꯕꯨ ꯃꯥꯒꯤ ꯃꯌꯥꯗ ꯆꯤꯡꯁꯤꯟꯅꯕ ꯇꯧꯔꯤ ꯁꯣꯝꯗꯅ ꯔꯣꯀꯤ ꯑꯁꯤ ꯃꯁꯥꯗ ꯌꯥꯝꯅ ꯆꯩꯅꯥ ꯐꯪꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯁꯨꯗꯥꯀꯔ ꯍꯣꯏꯗꯤ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯁꯣꯝꯗꯅ ꯕꯤꯗ꯭ꯌꯥꯅ ꯄꯕꯤꯇ꯭ꯔꯕꯨ ꯀꯧꯗꯨꯅ ꯐꯣꯇꯣ ꯑꯃ ꯂꯪꯂꯛꯂꯤ ꯔꯥꯅꯤꯅ ꯄꯕꯤꯇ꯭ꯔꯕꯨ ꯃꯌꯥꯗ ꯆꯤꯡꯁꯤꯟꯒꯦ ꯇꯧꯕꯒ ꯄꯕꯤꯇ꯭ꯔꯅ ꯐꯣꯇꯣ ꯑꯁꯤ ꯈꯨꯟꯈꯤꯕꯗꯒꯤ ꯄꯕꯤꯇ꯭ꯔ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯔꯥꯅꯤꯁꯨ ꯉꯪꯅ ꯃꯐꯝ ꯑꯁꯤ ꯁꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯄꯕꯤꯇ꯭ꯔ ꯑꯁꯤ ꯔꯣꯀꯤꯅ ꯄꯝꯗꯨꯅ ꯊꯣꯔꯛꯂꯤ ꯄꯕꯤꯇ꯭ꯔꯅ ꯔꯣꯀꯤꯗ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯪꯂꯤ ꯔꯣꯀꯤꯅ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯍꯥꯏꯕꯒ ꯄꯕꯤꯇ꯭ꯔꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯑꯁꯤ ꯃꯃꯥ ꯑꯃ ꯑꯣꯏꯗꯧꯔꯦ ꯍꯥꯏꯒꯦ ꯇꯧꯕꯒ ꯕꯕ꯭ꯂꯤꯅ ꯋꯥ ꯊꯠꯇꯨꯅ ꯕꯤꯗ꯭ꯌꯥꯗꯤ ꯍꯥꯏꯅ ꯄꯕꯤꯇ꯭ꯔꯗ ꯍꯪꯂꯛꯂꯤ ꯍꯧꯖꯤꯛ ꯕꯤꯗ꯭ꯌꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯔꯥꯎꯔꯤ ꯄꯕꯤꯇ꯭ꯔꯅ ꯕꯤꯗ꯭ꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯂꯤꯕꯅꯤ ꯔꯣꯀꯤꯅ ꯕꯤꯗ꯭ꯌꯥ ꯑꯁꯤ ꯅꯥꯁꯛ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯊꯥꯒꯠꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯀꯤ ꯑꯁꯤ ꯆꯩꯅꯥ ꯐꯥꯎꯔꯛꯇꯨꯅ ꯂꯥꯎꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯕꯤꯇ꯭ꯔꯅ ꯔꯣꯀꯤꯒꯤ ꯃꯅꯪꯒꯟꯗ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯁꯤ ꯁꯦꯒꯥꯏꯗꯨꯅ ꯃꯅꯪꯒꯟꯗ ꯁꯣꯛꯇꯨꯅ ꯈꯥꯝꯇꯦꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯄꯕꯤꯇ꯭ꯔꯅ ꯉꯛꯅ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯪꯂꯤ ꯔꯣꯀꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯊꯨꯅ ꯐꯈꯤꯅꯤ ꯍꯥꯏꯔꯤ ꯁꯨꯗꯥꯀꯔꯅ ꯔꯣꯀꯤꯅ ꯇꯧꯔꯤꯕꯁꯤ ꯍꯅꯨꯃꯥꯟꯖꯤꯅ ꯇꯧ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯕꯤꯗ꯭ꯌꯥꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯕꯅꯤ ꯑꯗꯨꯅ ꯄꯕꯤꯇ꯭ꯔ ꯕꯥꯕꯤ ꯃꯌꯥꯝꯗ ꯄꯥꯎ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯣ ꯍꯥꯏꯔꯤ ꯔꯣꯀꯤꯅ ꯄꯤꯀꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯋꯥ ꯑꯃ ꯂꯩꯔꯤꯕꯁꯦ ꯍꯥꯏꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯄꯕꯤꯇ꯭ꯔꯅ ꯍꯔꯥꯎꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯃꯌꯥꯝꯗ ꯍꯥꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕꯒ ꯌꯨꯝ ꯑꯁꯤ ꯑꯥꯔꯀ꯭ꯋꯦꯛ ꯇꯧꯕꯒꯨꯝ ꯊꯛ ꯊꯛ ꯅꯤꯡꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯁꯤ ꯈꯨꯠ ꯁꯝꯅꯗꯨꯅ ꯂꯩꯔꯤ ꯇꯧꯔꯤꯕ ꯑꯁꯤ ꯔꯥꯅꯤꯅ ꯇꯧꯔꯛꯂꯤꯕꯅꯤ ꯄꯕꯤꯇ꯭ꯔꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯤ ꯁꯣꯝꯅꯥꯅ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯄꯤꯁꯥꯆꯤꯅꯤꯗꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯀꯨꯏꯟ ꯏꯟꯅꯔꯛꯀꯅꯤ ꯄꯕꯤꯇ꯭ꯔꯅ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯃꯍꯥꯛꯄꯨ ꯆꯍꯤ ꯀꯨꯟꯒꯤ ꯃꯃꯥꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯖꯪꯒꯜꯒꯤ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯔꯥꯅꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯔꯣꯀꯤ ꯍꯣꯏꯗ ꯅꯈꯣꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯀꯩꯒꯤ ꯃꯃꯥꯡꯗ ꯅꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯕ ꯅꯈꯣꯏꯕꯨ ꯐꯥꯗꯨꯅ ꯆꯥꯕꯗ ꯑꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯒꯗꯕ ꯍꯧꯖꯤꯛ ꯔꯥꯅꯤ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯔꯥꯅꯤ ꯅꯪ ꯃꯐꯝ ꯑꯁꯤ ꯀꯥꯎꯔꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤ ꯂꯥꯛꯂꯤꯕꯅꯤ ꯔꯥꯅꯤꯅ ꯅꯣꯛꯇꯨꯅ ꯑꯩꯕꯨ ꯀꯝꯗꯧꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯍꯪꯂꯤ ꯁꯨꯗꯥꯀꯔꯅ ꯔꯥꯅꯤ ꯅꯪ ꯃꯐꯝ ꯑꯁꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯆꯍꯤ ꯀꯨꯟꯒꯤ ꯃꯃꯥꯡꯗ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯐꯨꯝꯖꯤꯟꯈꯤꯕ ꯑꯗꯣ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝꯅ ꯇꯧꯅꯕꯒꯤ ꯂꯥꯛꯂꯤꯕꯅꯤ ꯔꯥꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯟꯅꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯅꯈꯣꯏ ꯅꯤꯡꯁꯤꯡꯂꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯍꯣꯡꯂꯕꯅꯤ ꯔꯥꯅꯤ ꯑꯩꯁꯨ ꯄꯤꯁꯥꯆꯤꯅꯤꯗꯒꯤ ꯄꯔꯂꯣꯏ ꯄꯤꯁꯥꯆꯤꯅꯤ ꯑꯣꯏꯔꯕꯅꯤ ꯑꯩꯕꯨ ꯀꯅꯥꯝꯇꯅ ꯍꯥꯠꯄ ꯐꯥꯕ ꯉꯝꯂꯔꯣꯏ ꯌꯦꯡꯉꯨ ꯅꯈꯣꯏ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯒ ꯃꯁꯥ ꯑꯁꯤ ꯆꯥꯎꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯀꯣꯛ ꯇꯔꯥ ꯑꯁꯤ ꯄꯨꯊꯣꯔꯛꯂꯤ ꯃꯇꯧ ꯑꯁꯤꯗ ꯕꯕ꯭ꯂꯤ ꯍꯣꯏ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯃꯈꯣꯏꯗꯤ ꯑꯀꯤꯕ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯔꯥꯅꯤ ꯑꯁꯤ ꯃꯀꯣꯛꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯃꯥꯡꯍꯟꯈ꯭ꯔꯒ ꯃꯁꯥ ꯑꯁꯤ ꯑꯃꯨꯛ ꯄꯤꯊꯔꯛꯂꯤ ꯑꯗꯨꯒ ꯔꯣꯀꯤ ꯍꯣꯏꯗ ꯀꯩꯗꯧꯔꯕꯒꯦ ꯅꯈꯣꯏ ꯑꯩꯕꯨ ꯀꯤꯕꯒ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇ ꯑꯩꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯕ ꯉꯝꯂꯤꯕꯅꯤ ꯍꯥꯏꯔꯤ ꯁꯨꯗꯥꯀꯔꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯛ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯕꯅꯤ ꯃꯅꯣꯍꯔꯅ ꯑꯩꯈꯣꯏꯒꯤ ꯕꯥꯕꯨꯖꯤꯁꯨ ꯕꯕ꯭ꯂꯤꯅ ꯄꯇꯤꯛꯄꯌꯥ ꯑꯃꯗꯤ ꯑꯃꯤꯇꯥ ꯕꯥꯕꯤꯁꯨ ꯕꯤꯗ꯭ꯌꯥꯅ ꯑꯃꯨꯛ ꯃꯥꯁꯤꯀꯥꯅꯤꯀꯥꯕꯨꯁꯨ ꯅꯍꯥꯛꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯁꯣꯝꯅꯥꯅ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯅꯨꯡꯁꯤꯔꯕ ꯃꯤꯁꯛ ꯀꯌꯥ ꯑꯃ ꯃꯨꯟꯕꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯍꯥꯠꯅꯤꯡꯕꯒꯤ ꯊꯧꯅꯥ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤꯕꯅꯤ ꯔꯣꯀꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯤꯁꯥꯆꯤꯅꯤꯒ ꯃꯥꯌꯣꯛꯅꯅꯕ ꯂꯥꯛꯂꯤꯕꯅꯤ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯁꯔꯦꯟꯗꯔ ꯇꯧꯔꯔꯣꯏ ꯔꯥꯅꯤꯅ ꯅꯈꯣꯏ ꯑꯃꯗ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤꯕ ꯄꯔꯂꯣꯏ ꯄꯤꯁꯥꯆꯤꯅꯤꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯐꯥꯎꯕ ꯍꯥꯠꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄꯗꯒꯤ ꯑꯗꯨꯒ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯒꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯇꯨꯝꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯒ ꯃꯁꯥ ꯑꯁꯤ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯍꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯔꯣꯀꯤ ꯍꯣꯏꯁꯨ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯔꯥꯅꯤꯅ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯌꯥꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯑꯗꯨꯒ ꯃꯅꯣꯍꯔ ꯑꯁꯤ ꯔꯥꯅꯤꯅ ꯃꯆꯤꯟꯗ ꯆꯤꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯤ ꯅꯨꯡꯉꯥꯏꯇꯅ ꯃꯅꯣꯍꯔꯕꯨ ꯀꯧꯖꯔꯤ ꯃꯄꯨꯔꯣꯏꯕ ꯌꯣꯠꯁꯤꯟꯈꯤꯕ ꯑꯁꯤꯗ ꯕꯕ꯭ꯂꯤ ꯑꯁꯤ ꯁꯥꯎꯅꯤꯡꯗꯨꯅ ꯔꯥꯅꯤꯕꯨ ꯍꯥꯠꯅꯕꯒꯤ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯤꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯔꯥꯅꯤꯅ ꯕꯕ꯭ꯂꯤ ꯑꯁꯤ ꯃꯈꯨꯠꯅ ꯐꯥꯔꯒ ꯊꯥꯡꯒꯠꯇꯨꯅ ꯕꯕ꯭ꯂꯤꯁꯨ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯔꯣꯀꯤ ꯍꯣꯏꯁꯨ ꯔꯥꯅꯤꯗ ꯇꯦꯟ ꯀꯥꯞꯄ ꯊꯥꯡ ꯂꯪꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗꯦ ꯍꯧꯖꯤꯛ ꯁꯨꯗꯥꯀꯔ ꯁꯣꯝꯅꯥ ꯑꯃꯗꯤ ꯁꯦꯀꯥꯕꯨꯁꯨ ꯔꯥꯅꯤꯅ ꯃꯌꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨꯁꯨ ꯌꯣꯠꯈ꯭ꯔꯤ ꯔꯣꯀꯤꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯖꯔꯤ ꯕꯤꯗ꯭ꯌꯥꯅ ꯔꯥꯅꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯇꯧꯕꯒ ꯔꯥꯅꯤꯅ ꯃꯆꯤꯟꯗꯒꯤ ꯃꯩꯈꯨ ꯀꯥꯝꯗꯨꯅ ꯕꯤꯗ꯭ꯌꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯕꯤꯗ꯭ꯌꯥ ꯑꯁꯤ ꯃꯩꯈꯨꯅ ꯄꯥꯟꯕꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯤ ꯄꯕꯤꯇ꯭ꯔꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯆꯤꯟꯗ ꯍꯅꯨꯃꯥꯟꯖꯤꯕꯨ ꯁꯣꯟꯖꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯔꯥꯅꯤꯕꯨ ꯈꯥꯝꯅꯕꯒꯤ ꯍꯥꯏꯅ ꯁꯣꯟꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨ ꯑꯁꯤ ꯊꯣꯔꯛꯇꯨꯅ ꯄꯕꯤꯇ꯭ꯔꯕꯨ ꯀꯧꯔꯛꯂꯤ
Papitra su mapu laklibasi uraduna ngakna mapubu kauri. Mapuna isunupi nahangna mahakpu sohanba ngambagi lambi tiyu. Maduna nangi panthungado oigadoribani. Nak honagadabani mai paknabagi. Mahakase nangi mangda leirabani hari. Papitra na haraw na mapuki miyara satke tawbaga mapu use kangawduna mangkli. Matawosida Papitra ngakli. Roki na Papitra bu kauduna kari khali bano hangli. Papitra na aina nanubu uki. Rani bu asoba piba yabagi maramda aingonda hairamkibani. Ai mase khangdoktaba yadabani. Rani gi haksangda aina kamdawna thikani haina khali. Aduga mamangda Papitra na yona langbada Rani gi lukamda panbada Rani saina fangkiba adu nisinglaktuna Rokida Rani gi koki maning thangbada etek tawgadabani hari. Rani na Rajput family gi misa hom kata ngaisilakli haraga Papitra da masindagi mai kamlakli. Papitra di wakalamada manglingai mahakti karisu haudri. Tauribasi Rokina uraduna Papitra kanabagi Roki Papitra tamna sinsilaktuna mai ese Rokina ngakli. Magi manangandagi usekumna masa panduna. Ngasai Roki gi mananganda sokiba adu masa ase throknabagi oramle. Masi Roki gi di sakti amani. Papitra na Roki gi mata osi uraga ngakli. Rokina masi kani kana Hanuman ki puja tawnaba hairamliba adu ai sakti ase khangdoknabagi hairamlibani haina kanjari. Vidyasu mayambagi mata osida masu ngakna yengjari. Rani na mukusu mai kamlakpada Rokina Papitra asi mathakta pukhatuna paikhatkri. Rani su kadai de sakrabagi haiba khanghaudri. Adubu Roki amadi Papitra ti Rani gi matungda makoi eni punna paiduna leri. Hausi Papitra ki makuta Trisonama magi sakti na thonduna Rani de etek tawnaba sem saaduna laikri. Rani na Papitra karai de laikhrapagi. Hausi le horiba Vidya asigi palitane haina khanjaraga Vidya da mai kamlagli. Papitra na sukhanglami karai de Trisona si palhangada gi haiba. Mamangda Rani na miyoi bu uringai magi memda lakpa mingthulen namabu hanaba honabada nupa amaga mahaka muknabada mahak guamangda tasinduna magi makok adu nungamada jesinduna sikibani. Nungna yesingiba koki maningnomda Papitra na Rani da Trisona si langlagli. Trisona sina Rani gi lukamda sapsana panduna yungkri. Mastagi Rani ese kana laurambi. Roki hoisu makara paitharakli. Rani gi mayadagi magna yusin kiba Sudakar hoisu loina thorokli. Aduga laimaida taadun laikri. Aduga Rani su box asida sangkri. Roki na box ase kumjin kirami. Asumna Rani bu box asida fajin kri. Aduga Roki hoi mama mapagi miyada lakli. Somna hoisu karisu tawramdri. Mastagi mako yamna harauri. Papitra na mayamda Rani gi wari ase hausiti matam pumbagi losilabani hari. Roki na mani ngasidi piku nahangna angakpa tawdu uma pangthokli. Papitra na mase ai thanda pangthokpa nati. Akoi khudimang na punna pangthokminabani. Sudakar na fare haujikti Pishachini loisinkiba ase hari. Somnana amani ngasitagi hauraga Rajput family ase harauna panbagi anubu punsi mahinga haibado oirabani hari. Papitra na mamada ima ai karigumba ma haiba pami hari. Mamana pakana kari wanu isanupi haina hangli. Papitra na ima nahang mabu ama haibado oigadawri hari. Wai ase tabada mayam ase loina harau haibado oiri. Rokina Papitra da karino nang hari budapo aingonda amukta hayo hari. Papitra na aikoi ani mama pa haibado oirabani hari. Mastagi Roki su harau na Papitra pukoli. Matamatuda anga ama mafamatuda kablagli. Mastagi makoi sungangna anga aduna kapli maika edura lagli. Adubu Rani gi masa ase mafam masta leiramduna marum masikai kituna marum masta anga ama yauramle. Rani gi masa asdi Rani na laba mahida hanabagi Rani na langthakrabani. Adubu mahakti karisu tawduna mafam masta leiramle. Mastagi Papitra na anga ase pangkhalle. Vidyana anga ase Papitra babi nanga karigumba mari amadi leri. Baramasina napo tina anga ase mafam masta lagli bani. Bablina Pishachini ki masa ase akoina kari dawgani. Papitra na anga asina takli Pishachini gi idagi miyobidagi in hena yamna yawi haiba. Rokina mani isorna nanga anga asiga amu unahale. Masigi maram amasu soiduna leiramgani. Papitra na ai khangle hausi kari dawgani haiba haina hairi. Neksinda sahi amagi matungdu ulagli. Rani amadi Sanchit ki masa amadi Roki amadi Papitra gi masa ga puna family asina nursina yokli. Adubu Rani gi masa asidi magi masa da sakti yauzari. Roki amadi Papitra na angang leirum fam basta sanglakpada pon na yukpu usigado pon adu do leiramdaba thengnare. Papitra na pon gi thong hangduktuno leiram libasi upasida kamdong na thong ase hanglam libano haina Roki da hangli. Aduga angang isda yenglaga Roki na hari mahaki sakti sisinaduna hangdokpo iramgani. Papitra na masta aramba karimta leite angang asdi Rani gi masani. Magi sakti asdi magi ida yawkrabani. Kanamata dasu mahangna asokpa apanba amta pibasu natti. Mahangna usigasi busu ponsdagi thatokibo iramgani. Aduna akoisu satlasi hairaga makoi ani na angang mampamduna wari sanaduna zatli. Adubu Rani gi masa asta fatraba lai kaya ama thoroktuna angang asida kurumli. Angang asida kurumli basi sakti yamna leiba Rani gi masa oibagini. Asumna family asisu harauna pankiduna Pishachini gi seren asigi episode asisu pumloi loisile. Miyang musikdi video si matang asida loisile. Aina last part episode si patong matamna soiki lan kiba mtisita nando ko yorbasu miyan ngapiyo.
मैम नुंगसिबदुन सिनि नसिबसु लाइक कमेंट अमदि सब्सक्राइब तौबिरम हाजरी फरे तो मैम मथंगी वीडियो द मु थेंगरसि गसि दि काइनरसि बाय बाय